इरेसा खुदमे की मफम दंग से याम अरुबो फम दंग थमजगे अदुगा मैतै नुपी खरमा मथोंग चादब खरगी मतंग जो फम खतंग थमजरके अदुबो ख्वाय हामा मक्तदा मरु ओइना ngasi pipaki ningsing thauram numit oina black day haina thamjariba numit asida akhoi gi athaubi kayana thawaina pontha oikhrewa akhoi mayam gi tamaktani haina kathokhraba mayam gi ningsing thauram numit asida ireisa khudimakna yumthong da ngasi maira amamam tang oiragasu katpiu haina ireisa khudimakki mafamda pari mom channel gi maigai degi Satendra Mahandev College Lakhipur gi ni angang masa pikliba na khoina gyan tadaba taragasu nakhoi gi huji asiga yengba yauriba oja sing nasidi khatang da khandabiyoba hojik sinariba mayam ase asuki matik pena da ngarang micham low khawba chapada pikliba masa ahum langje maga thawaina pon thawai krami asida nate jiribam da hojik angang pikliba karisu khangjadarba nupi ingang yauna phagina asukdamna leiba wanariba tanja asida maitai khatana tana mitop ka pullaga khusam naraga thaban chongi ba sibu tanja ase khatai khajitang tanja cha da bara khalleba asiku mise uraga ngang de bangam de hai de bangam de ba ado ka hena wahai kanna wahai wata akan masu season ningde aduna khatang khandamina si gyan tamina si tauri ba se sinari bani hojika se aikhoi gi saruk jari bani thabal chong ba inau icha sing noi myam gi saruk yauri bani lana gi oina kana bagi na te hojik thawaina pon thawarga athauba myam amana ngasi thawai ka thoi ba se aduga ngasi su aikhoi gi black day ni aina leiriba pipaki chinau singi ningsing tharon numit asisu akhoi mayam gi tamakta thawai ka thokpane se kaubiganu angang pikli ban akhoina tungi jumbiren oigadabani aduna akhoina inat kangadabani gyan tamina se wafam se thamjage adudi video khar thamjarage se cycle dagi lanjelakuna sawombungda hangba rele kemta changja phamlautuna leibi chiam ongbi amosana sahi khomphugani thoi masagi ka manungda leiba ceiling fan da thori yanduna siram le hairi thodo asi ngara ayo pung 13 gamne ni phurom tarapa doida mapuroibna thengna rakhibani hairi emung manunggi miyosingna phongdorakpagi tungina rele kemta leibana maram oiraga sufam nompam ledaktaba amadi sel thungi awaba kaya mayoknabadagi sirambai ai haina phongdoragle awaba khangma ngamdabadagi huji thawai thanare asida natana amuk jiribamda karisu khangjadraba pikliba angang bhauna kuki singna phajale karisu maran lejadraba nupi angang bhauna phajale ado hojik tanja asida ichinau singye phomda thamjagadabdi akhoi wakhan khanmina se aphom je simada thamjage ado ichinau mayam aina mating bangma changjaruba mapham kharagi video amuktang hapcharamge ajusu makhatana video se yengminarasi इचनाव मैम मैम पुनः बुक फ्रॉमजरी हौजी हौजी अखोने लेजरी बसे कांचुपतनी कांचुपकी खुनगा कोइबुंग युपा मैयांग यो फमदा अखोइना थौना हापा अमसुंग इबुंग युपा सिंगना अखोइगी तमक्ता थवाई पामुदगे इमा लेबाकी तमक्ता अखोइ मैयांगी तमक्ता थोलकपसिदा अखोइनासु आई यूट्यूब तसु इचनाव सिंगना डोनेशन पिबिरपा लुपा चामा चनी लिसिंग अमा कापिरपा मैयाम पुंजलगैना मफम खरा चचरगा इबुंग युपा सिंगदा अंगम मतेंग अइंगोंदे खरागा हपचलगा मफम खरा मतेंग चचौरे हुजिंगना मो आई लेलिबसे हयेंगदनी अदो इबुंग युपा इचनाव सिंगी मतेंग मसा खते पिकना मतेंग अमतंग तौजरमगेना लाक्चबनी अदो तौरबदा इबुदो पाखंग मना थौजान बिरगा इबुंग युपा सिंगना इमा लेबा कनबगी इफ्रुबि जाति कनबई तमक थोकलई बसे माय पापो होइगुय बफम सिमा थमजरगा मतंग असिगा लोइसनजरगे कंगले पाकना याय फ्रेम ता हाइबिनो कंगले पाकना याय फ्रेम पारी मोम चैनल से येंबिरिबा मयाम पुनः पोई काय खुमनजरी चनो मयाम ngasi aina thamjariba donation video se kangchupta chalubagi donation video ni asisu chino mayamna khara angama mateng kapsalakpadai piba ngamjabani ado donation kapiriba mayamgi mingse haidok se bagi tanja ama sada badagi haidok ngamjadre ado apun boina ai marakta sum hapcharake mayam waro biganu ado chino mayam hojik hojik haiga dabadi tanja asida ekoi ningon masa kharana asugumba mitop ko thaban jongmina ba ubase nungai jade penjade ibung upasing no bodaso adugi matik thamoi da penda ba phaurakani nungai ta phaurakani aduga imam yam nangasi lambi da yare iba khunga pa ibung upa kayana kukina landare ba bom top ka loina na ngasi drone bombing torongna bom kayama kuki singna thadar ibani ngasi su asi ta natana pikle ba angang karisu khangda ba ta natana nupi ingang bhauna hoji kukina phajalai asugumba tamthira ba lana sigi marakta अखोई मैम की तमक्तने थोपीरेब अखोई इबुंग उपा खुनगाकपसिंगी अखोइना अंगम मतेंग पांगहनबा चंगजरी तंजा असिदा असिसु मैम की मतेंग अमदि एगी यूट्यूब ता फंगजरीबा पैसा खरखरसिना मतेंग पांगबा चंगजबनी तंजा असिदा अखोई की निंगोन मसा नुपी मसा खराना
ꯑꯁꯤꯒꯨꯝꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕꯗ ꯄꯦꯟꯗꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯕ ꯋꯥꯐꯝꯁꯦ ꯁꯤ ꯃꯇꯥꯡ ꯊꯝꯖꯒꯦ ꯍꯧꯈꯤꯕꯗꯤ ꯍꯧꯈꯔꯦ ꯇꯨꯡꯗ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ ꯏꯅꯥꯠ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯀꯟꯕꯒꯤꯗꯃꯛꯇ ꯑꯊꯧꯕ ꯀꯌꯥꯅ ꯉꯁꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯤꯕꯁꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯗ ꯒꯣꯔꯃꯦꯟ ꯇꯣꯂꯣꯞ ꯆꯥꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯆꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯄꯥꯝꯖꯈ꯭ꯔꯕ ꯃꯩꯇꯩ ꯏꯅꯥꯠ ꯀꯌꯥ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯆꯤꯡꯈꯣꯡꯁꯤ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯁꯤ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯒ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯅ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯆꯔꯥ ꯍꯣꯠꯅ ꯂꯩꯇꯕ ꯆꯔꯥ ꯍꯦꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯛꯏꯕꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯆꯔꯥ ꯍꯦꯟꯖꯔꯒꯁꯨ ꯂꯥꯟꯒꯤ ꯄꯣꯠꯆꯪ ꯂꯥꯟꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯆꯪ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯦꯞꯁꯤꯟꯖꯒꯦ ꯍꯥꯏꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯃꯤꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯗ ꯍꯥꯏꯖꯒꯗꯕꯗꯤ ꯂꯥꯟ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯥꯔꯒꯁꯨ ꯈꯪꯖꯟꯅꯕ ꯍꯣꯠꯅꯕꯤꯁꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯀꯠꯊꯣꯛꯏꯕꯁꯦ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇ ꯆꯪꯕ ꯃꯇꯝꯗ ꯊꯋꯥꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯈꯇꯪ ꯈꯟꯊꯕꯤꯌꯨꯕ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯔꯣꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤꯅ ꯅꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕ ꯇꯥꯔꯒꯁꯨ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯊꯃꯣꯏ ꯆꯥꯎꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥ ꯑꯃꯅ ꯏꯃꯥ ꯀꯌꯥ ꯑꯃꯅ ꯆꯍꯤ 40 ꯁꯨꯔꯕ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯗꯣꯅꯦꯁꯟ ꯂꯨꯄꯥ 500 ꯇꯪꯕꯁꯨ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯄꯛꯇꯦ ꯃꯌꯥꯝ ꯗꯣꯅꯦꯁꯟ ꯀꯥꯞꯄꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯤꯁꯤꯡ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯉꯁꯤ ꯕ꯭ꯂꯦꯛ ꯗꯦ ꯍꯥꯏꯅ 12 ꯅꯕꯦꯝꯕꯔꯗ ꯂꯩꯅꯔꯤꯕ ꯉꯁꯤ ꯕ꯭ꯂꯦꯛ ꯗꯦ ꯍꯥꯏꯅ ꯊꯝꯃꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯃꯩꯔꯥ ꯑꯃꯃꯝꯇꯪ ꯊꯥꯟꯕꯤꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯃꯤꯟꯅꯁꯤ ꯑꯊꯧꯕ ꯀꯌꯥꯁꯤꯡꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯣ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯊꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪ ꯊꯝꯖꯒꯦ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜ ꯑꯁꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯣꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪ ꯊꯝꯖꯒꯦ ꯀꯥꯡꯆꯨꯞꯇ ꯗꯣꯅꯦꯁꯟ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯅ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯣ ꯌꯥꯝꯅ ꯂꯤꯛꯅ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯃꯐꯝꯗ ꯆꯠꯊꯣꯛꯅꯈꯤꯕ ꯑꯗꯨꯒ ꯏꯔꯥꯡ ꯀꯜꯂꯤꯕ ꯇꯟꯖꯥ ꯊꯣꯛꯄꯅꯤꯅ ꯃꯈꯣꯏꯗꯒꯤ ꯋꯥꯐꯝ ꯉꯥꯡꯅꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝ ꯀꯥꯏꯍꯟꯕꯗꯣ ꯄꯥꯝꯃꯨꯕꯗꯒꯤ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯛꯇꯕꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯐꯝ ꯆꯥꯎꯅ ꯆꯪꯁꯤꯜꯂꯨꯕꯁꯤꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯃꯆꯦꯛ ꯑꯃ ꯍꯥꯞꯆꯔꯛꯄꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯥꯡꯆꯨꯞꯇ ꯂꯩꯕ ꯏꯆꯤꯟꯅꯥꯎ ꯑꯣꯏꯔꯒꯁꯨ ꯀꯥꯡꯆꯨꯞ ꯆꯥꯎꯅ ꯆꯪꯁꯤꯟꯕꯤꯔꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯐꯝꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯤꯔꯛꯇ꯭ꯔꯒꯁꯨ ꯃꯐꯝꯗ ꯆꯪꯉ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯃꯇꯪ ꯊꯝꯖꯒꯦ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯁꯨꯝ ꯄꯥꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯔꯨꯛ ꯆꯥꯡꯁꯦ ꯌꯥꯝꯅ ꯅꯦꯝꯊꯔꯛꯄꯗꯒꯤ ꯈꯖꯤꯛꯇꯪ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯋꯥ ꯊꯣꯛꯂꯛꯑꯅꯤ ꯀꯨꯀꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯝꯅꯤꯡꯕꯅꯤ ꯑꯗꯣ ꯉꯁꯤ ꯊꯝꯃꯔꯣꯏꯒꯦ ꯀꯨꯀꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯔꯣꯏꯕꯗ ꯍꯥꯏꯔꯝꯒꯗꯤ ꯀꯨꯀꯤ 14ꯅꯤ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗ ꯂꯩꯈꯤꯗꯕꯗꯣ ꯀꯨꯀꯤ 12ꯇ ꯅꯠꯇꯦ ꯀꯨꯀꯤ 14ꯅꯤ ꯑꯗꯣ ꯀꯨꯀꯤꯁꯤꯡꯗ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯔꯒ ꯑꯀꯟꯕ ꯁꯥꯒꯅꯨ ꯂꯥꯟ ꯑꯣꯏꯔꯕꯗꯤ ꯂꯥꯟꯗ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯆꯠꯊꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯑꯣꯡꯗ ꯆꯠꯊꯧ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯟꯃꯤ ꯅꯣꯏ ꯍꯥꯠꯂꯧ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯣꯏ ꯅꯣꯏꯒꯤ ꯀꯨꯀꯤ ꯂꯥꯟꯃꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅꯁꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯂꯥꯟ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃ ꯍꯥꯠꯅꯗꯣꯔꯤꯕꯅꯤ ꯇꯧꯇꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯐꯥꯎ ꯅꯣꯏꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯈꯤꯗꯦ ꯅꯣꯏꯅ ꯈꯨꯠ ꯊꯥꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯨꯀꯤ ꯅꯣꯏꯅ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤ ꯈꯟꯊꯧ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯧꯈꯤꯕꯗꯤ ꯍꯧꯈꯔꯦ ꯇꯟꯖꯥ ꯑꯗꯨꯒ ꯐꯥꯈꯤꯕ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯂꯥꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯁꯟꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪ ꯊꯝꯖꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯔꯛꯇꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯁꯦ ꯃꯌꯥꯝ ꯉꯥꯡꯅꯕ ꯂꯩ ꯉꯥꯡꯉꯔꯣꯏꯒꯦ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯌꯥꯝꯅ ꯉꯥꯡꯉꯁꯨ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯁꯦ ꯆꯥꯛꯄꯅꯤꯅ ꯃꯐꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯎꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯣ ꯉꯝꯖꯗ꯭ꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯤꯈꯠꯈꯔꯦ